Secretary gi Thogai Pubiriba Kamai Simon Kabui Bu welcome address ki warol pibiranaba kaukhatchari. Hello. Maktada guest asigi phamam langsile election biraba ming oina hangatsarabada Dr. M. Priyoberta Singh Principal Imphal College Imphal bu taramna okchari ani subada guest of honor gi phamam lang election biraba Dr. T.S. Navakumar busu taramna okchari function asibu thawai haksang yauna lakpiriba judge ahom amasung speaker ojabusu taramna okchaba galoina na nongaiba phongdoksari amadi function asigi thawai haksang yauna lingsin birakliba ojasingbusu ikonona khurumjaba galoina na taramna okchari amadi function asibu mapung phan gani khanduna lengbirakliba satra singbusu ikonona khurumjari aduga open debating competition asida debater oina lingsin birakliba satra singbusu ikai khumnabaga loinana ikonona khurumjari ngasigi open debate competition asida mapung phan gani khana oja sing amade satra singbusu taramna oksabaga loina nongaiba phongdoksari mathang asida tension jari thank you Mathang asidi Thoram asigi Chief Guest amadi President bu ngasigi Thoram asigi senglaba maira asi chukhat piranabagi Thoram asibu hawdok pinaba amadi pangthok pinaba Thoram asibu aswayangam amata yaudana pinabiu haina pumnamaki mahut sinjaraga Isorgi mafamda thauninaba nolukna hangachari amadi education gi Madam Rashitombi teachers in charge oina lebiribi Madam busu kaukhatchari